ngasi numit yungba pung 12 rom taba matamda kuki militants singna Imphal East District ki manung chanba tumu khong khundagi pangthap thaptra leiba nongdam tangkhul khun manakta leingoi pekpham khong amada bom amadi nongmai round khara kapsinduna landarakpada leingoi pekpa amadi honba lakpa gari ki driver sing thawai hingnaba tumu khong tamna chelakhre haire thoidokpa Asok Apandi yahodre haire कुकी मिलिटेंट यांखैरोम सिंगदगी कुमथरकलगा बॉम कापसिलकपदगी लेंगोय पेक्तुना लेरंबा अमदे लेंगोय होनबा लाकपा गाड़ी ड्राइवर सिंग मसा मसागी गाड़ी थौदोकपा नंगदना चलखि हाइरे हौजिकसु चिंखोंग अमदि चिंगदा कुकी मिलिटेंट सिंग अदु लैरे मखाताना तुमु खोंगदा अटैक तौरकपा यारे मफम अदुदा हुंदोकलमलबा लेंगोय होनबा लाकपा गाड़ी चमरी तरेट यावना Tata truck mapallom kuki militant sing aduna tayar amadi thau tanki singda nongmaina kapsinduna amang ata thok khankhre haujikmak hekta thodokpa yabagi pambai leiraroi haina mafam adudagi phangba pau amana haire maraksida haujikta phangba pau amagi matung ina tumu khonggi mamangda lobuk lamhang amakhak lalaga leiba kamu kuki khundagi tumu khong moirang purel tamna bom kapsilakle haire मफम अद्वाइद लैबा GR की ट्रूप सिंह अमदी पुलिस की टीम सिंह चंगसिनख्रे हाइरे।